درس سورة الأنبياء. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. اقترب للناس حسابهم وهم في غفلة معرضون ما يأتيهم من ذكر من ربهم إلا استمعوه وهم يلعبون لاهية قلوبهم وأسروا النجوى الذين ظلموا هل هذا إلا بشر مثلكم أفتأتون السحر وأنتم تبصرون. نقسلك لميوي بقيدا مكويجي حساب كي متم أدوبو مكوينا توسادنا مماي ليتوقتنا ليدي يلوين مقتني هاي ꯑꯗꯨ ꯃꯇꯨꯡꯗ ꯀꯌꯥꯃꯠ ꯍꯥꯏꯗꯨꯒ ꯅꯕꯤ ꯑꯃ ꯂꯥꯛꯄꯒ ꯊꯪꯅꯔꯔꯣꯏꯕ ꯅꯕꯤ ꯃꯥꯅ ꯑꯔꯣꯏꯕꯅꯦꯕ ꯂꯥꯛꯄ ꯂꯩꯇꯦ ꯃꯈꯣꯏꯗ ꯄꯥꯎꯖꯦꯜ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯔꯕꯇꯒꯤ ꯅꯧꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯏ ꯃꯗꯨ ꯁꯥꯟꯅꯅ ꯋꯥꯋꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯀꯨꯔꯥꯟꯁꯦ ꯇꯥꯕ ꯀꯥꯟꯗ ꯊꯑꯣꯏꯗꯅ ꯇꯥꯕ꯭ꯔꯥ ꯀꯃꯥꯏ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕꯅꯤ. ꯃꯨꯟꯅ ꯈꯟꯊꯔꯒ ꯀꯩꯅꯣ ꯑꯜꯂꯥꯍꯅ ꯍꯥꯏꯁꯦ ꯈꯟꯒꯗꯕꯗꯨꯅ ꯈꯔ ꯑꯃꯅ ꯑꯁꯤ ꯌꯥꯈꯤꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯥꯔꯊꯗꯣꯅ ꯊꯑꯣꯏꯗꯕ ꯑꯃ ꯑꯗꯩ ꯑꯃꯅꯕꯨ ꯑꯥꯔꯊꯗꯤ ꯈꯪꯉꯒ ꯍꯣꯏꯗ ꯍꯥꯏꯔꯤꯃꯤ ꯆꯨꯝꯃꯤ ꯑꯁꯤꯕꯨꯗꯤ ꯍꯥꯏꯅ ꯇꯥꯕ ꯑꯃ ꯃꯈꯜ ꯃꯌꯥꯝꯃꯤꯗꯅ ꯃꯥꯒꯤ ꯊꯃꯣꯏꯁꯤꯡꯗꯨ ꯀꯛꯉꯥꯎꯅꯅ ꯋꯥꯈꯜꯅ ꯅꯥꯀꯜꯂꯝꯗ ꯇꯥꯕꯅ ꯅꯍꯥꯟꯗꯤ ꯑꯗꯨꯝ ꯇꯥꯔꯤꯕ ꯂꯣꯠꯁꯤꯜꯂꯤ ꯂꯣꯟꯅ ꯋꯥ ꯇꯥꯅꯕꯗꯨ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯅ ꯑꯗꯨꯒ ꯍꯥꯏ ꯅꯠꯇꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯈꯣꯏꯒꯨꯝꯕ ꯑꯗꯨꯅ ꯆꯪꯁꯤꯟꯗꯧꯔꯤꯕ꯭ꯔꯥ ꯅꯈꯣꯏꯅ ꯃꯤꯇ꯭ꯔꯪꯗ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯎꯅ ꯁꯤ ꯍꯥꯏꯌꯦꯕ. ꯔꯁꯨꯜꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯔꯕꯅ ꯈꯪꯉꯤ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯃꯥꯟ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯗꯤ ꯑꯇꯥꯕꯗꯨꯅꯤ ꯑꯈꯪꯕꯗꯨꯅꯤ. ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯨꯔꯥꯟꯒꯤ ꯑꯥꯌꯥꯠꯁꯤ ꯄꯨꯔꯒ ꯀꯨꯔꯥꯟꯁꯤ ꯈꯪꯍꯜꯂꯧꯅꯕ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯗꯅ ꯁ꯭ꯀꯣꯂꯔ ꯉꯁꯤꯁꯨ ꯀꯨꯔꯥꯟꯁꯤ ꯈꯛꯀꯤ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯣ ꯍꯣꯠꯅꯛꯄ ꯍꯟꯗꯦ ꯃꯥꯅ ꯁꯤ ꯇꯥꯏ ꯄꯦꯟ ꯄꯨꯟꯗꯅ ꯀꯨꯔꯇꯥꯁꯨ ꯂꯤꯠꯇꯦ ꯃꯈꯣꯏꯁꯨ ꯈꯛꯇꯦ ꯀꯨꯔꯥꯟ ꯑꯥꯌꯥꯠ ꯍꯥꯏꯔꯤꯃꯦ ꯂꯥꯎꯒꯅꯨ ꯃꯥꯏ ꯋꯥ ꯇꯥꯕ ꯍꯧꯗꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯨꯛꯅꯒꯗꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯆꯨꯝꯕꯗꯨ ꯌꯦꯡꯒꯗꯕꯅꯤ. ꯑꯗꯨꯗꯩ ꯑꯃꯅ ꯃꯥ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅꯁꯨ ꯄꯥꯎꯈꯨꯝꯗꯨ ꯁꯤꯗ ꯄꯤꯅꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯔꯕꯅ ꯈꯪꯉꯦꯕ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯃꯥꯟ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯥꯊꯗꯅ ꯃꯈꯣꯏꯗ ꯃꯨꯛꯅꯗꯅ ꯑꯉꯝ ꯇꯥꯟꯅꯕꯒꯤ ꯃꯊꯧ ꯂꯩꯇꯦꯕ. ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯦ ꯑꯩꯅ ꯉꯥꯡꯉꯤꯁꯨ ꯑꯜꯂꯥꯍꯅ ꯈꯪꯉꯤꯕꯅꯦ. ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯏ ꯃꯉꯣꯟꯗ ꯊꯥꯗꯔꯛꯏ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯗ꯭ꯔꯕ ꯃꯪꯁꯤꯡꯒꯤ ꯃꯌꯥꯟ ꯇꯨꯌꯥꯟꯅꯤ ꯃꯪꯒꯨꯝꯕꯅꯦꯅ ꯍꯥꯏꯌꯦꯕ. ꯅꯠꯇꯦ ꯃꯪꯒꯨꯝꯕꯅꯤ ꯅꯠꯇꯦ ꯃꯗꯨ ꯃꯥꯅ ꯁꯦꯝꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯄꯅꯤ ꯁꯤ ꯑꯃ ꯍꯥꯏ. ꯅꯠꯇꯦ ꯃꯥꯗꯤ ꯀꯕꯤꯅꯤ ꯁꯤ ꯑꯃ ꯍꯥꯏ. ꯑꯗꯨꯅ ꯃꯥꯕꯨ ꯄꯨꯔꯛꯍꯜꯂꯨ ꯑꯩꯈꯣꯏꯗ ꯑꯉꯛꯄ ꯈꯨꯗꯝ ꯑꯃ ꯃꯃꯥꯡꯒꯤ ꯔꯁꯨꯜꯁꯤꯡꯕꯨ ꯊꯥꯔꯛꯈꯤꯕꯒꯨꯝ ꯈꯨꯗꯝꯁꯤꯡꯒ ꯂꯣꯏꯅꯅ. ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯅ ꯁꯤ ꯀꯌꯥ ꯃꯔꯐꯨ ꯍꯥꯏꯗꯧꯔꯤꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛꯁꯨ ꯃꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕ ꯌꯥꯝꯇꯦ ꯀꯨꯔꯥꯟꯒꯤ ꯑꯥꯌꯥꯠ ꯈꯔꯁꯤ ꯑꯉꯛꯄ ꯈꯨꯗꯝ ꯆꯦꯟꯕ ꯃꯤ ꯑꯃꯅ ꯍꯥꯏꯒꯗꯕꯅꯦꯅ ꯍꯥꯏꯔꯤꯗꯨꯗꯤ
थाजा खिद्रबनी मखोई की ममांगदा शहर अमत्तना इखोइना आइदि अल्लाहना मंगहन खरब सिंगदगी अदुना मखोई दी थाजा गदौरिब्रा हाना सु थाजा खिदे थाखिब नत्ते इखोइना नंगे मांगदा ओ मोहम्मद सल्लल्लाहु अलैहि वसल्लम मी अमत्ता रसूल अमत्ता इखोइना वही पीखिबा खक्की वानी मखोइदा अदुना हंगो लाइरिक नैनब सिंगदा मखोइ मधु खंगद्रबदी सिगा आयासी मती अम सल्लिमी अखंगबदा हंगो हाइर सिदी कुरान दाना सिदी रसूल की मथांगदा सेंगदा आयासी दाइर सिदी आइना हाना थाखरे सिंगदुसु मिंग हक्तनेबा मखोइदा लाइरिक नैनब अलिम सिंगदा हंगो आदमसिबो फरिस्तारो अदगी मूसासिबो फरिस्तारो मीनी सिगे आयासे तंखायम फक्सलगा मुकल्लिद मखोइना हाइनै अखंगबदा हंगदमी सिदा अखंगबदा हंगी मतंग सिबो आयासिदा हाइरिसि रसूल की मतंग द नत्रो मिंग हक्तने चुम्मेबा अखंगबदा हंगदमेबा अदुइदो अखंगबदा हंगवारसि कनादनोबसि मी खुदिमक्तने अखंग मी खुदिमक्ता अमा खक्ता नत्ते अकक्नब मी नत्ते अखंग मी खुदिमक मखोइना हाइरिदि साफी की ग्रुप ता हंगुनु हनफी दा हंगोबा यहूदीना हाइ ईसाई की नसरानी की ग्रुप ता हंगुनु मखोइदि कंगाउनरमी अखोइ की आलिम दा हंगु यहूदी की हाइ ईसाई नसो दुमैना हाइ हनफी नसो एलेदिस ता हंगुनु नंगाउरदम अखोइ की असोचो बुजोक सिंजा हंगु अदुब्रो बसिर हाइरिसि साफी की आलिम जोगुम लैरे अखंग बमा मंगोंदाई हंगोइद्राबा हनफी की आलिम जोगुम लैरे मंगोंदाई हंगोइद्राबा अखंग खुदिमक्ता हंगदम अदु मोइन हाइरसे नत्ते तै दहंग याते इखोइद्रा कोई ग्रुप तो दा हम नोइना हाइरसे सु अखंग माने अखंबदुनाने अखोइना पीखिदे मखोइदा हक्चांग सिंग चिंजाक चादबा नत्रगा नत्ते मखोइदु सीबा नाइदबा सि रसूल सिंगदु नबी सिंगदु लोइना मिंग हक्तने अल्लाह थाखरे अदुदगी मपुंग फान बिखिबनी अखोइना मखोइदा तौखिबा वादादु अदुगा कनबिखिबनी अखोइना मखोइबु अमसुंग अखोइना कनबिगे निंगबिबदु अदुगा मांग ताकहनखिबनी अखोइना मांगहन लमहेनबा सिंगदुबु सोइदनमक अखोइना थादखिबनी नखोइदा लाइरिक अमा कुरान मदुदा याउबनी नखोइबु निंगसिंगहनबदु अदु ओइरबदी नखोइ खनथररोइद्रा जिक्र है सिंह बायना हाइवे ना जिक्रुकुम बायना है सी नखोई की वारी नहीं है यार से है नखोई की जिक्र तो हुई बा अते करते हैं ना वो इंसान से बिना से सी वारी ने वो लीस ना वो कई वो तो मकम तो मो कराई चकदो रो आई सेम तो दे हो का अल्लाह को मो अजी नखोई वारी ने नखोई बु निंगसिंग भी बाहर से है नखोई की वारी दो निंगसिंग भी नखोई वारी दो निंगसिंग भी अदु खनथररोइद्रा हाइरसि खनथनबैतने बा यासिरा लान हाइरसि नसार मसे खंद्रिदो अदु खंदबा निंगसिंग भी सिदा मी खुदिमा माई मागी खनथगदमे बा लौसिंग लेबसिंगदु अदरा धर्म के पुरे लुचिंग सिंगसिना करी हाइरि नसाना खनथबे आमते लमांगननी इगोन हाइबिलो अंदे खनथदना लैरे इदना असि पाइगदमे नसाना खनथरदिना ngaurन नंग बलंग फाइना खरन सिरा अल्लाहना खनथररोइदा हाइरसि मी खरदराने अंजलना इलेकुम किताबन नफर लारे अमत हावीरे मीकुम मुक्तने है सिलोन जिना तसुको जो लारे अमत हावीरे मादु मनुम द नफोई जी वारी ने बदु या और नफोई जी मतान दा या वारी ने हारी अदु सीबीसी नियो परम द हायरे लकद अंजलना इला अबी हनीफा व इला अबू वसीन हायरसदा हायदे इलेकुम नफोन अबू हनीफा खतन खंदगमतेवा शाफी खतन खंदगमतेवा जाकिर खतन खंदगमतेवा जावेद गामिदी ತರ खंदगमतेवा अदु तनतन कुरान की आयात सिदने
Rasul amgi Paigambar amgi mingpho pandi haidi khanthabai matangsida Muhammad nang khantharoidra Musa nang khantharoidra na haiba natte machi loina makta si yauba message yauba midana ba pumna makta ne shahar ka ai khoina mache mache tana thugai khraba aduna aranba tawbagi aduga puthokhraba ikhoina makhoi gi tungda atoppa mising siksing ji khantharoidra Makoina khanglakpa matamda ikhoi gi chairak tu kudakta chen khibani makoi madudagi manam do haitare manam nataga kai hani nama isara ingit pangam pangdagi sahum hayo sahum azab lakpagi sahum pangbo matamda 이거기 아자도 라고리 사움 마 라에 하듯이 사움은 방어도 어떤 chen 그리고 이자홈 민하야 부두 그리 중한들 chen khia chen khibani makoi madudagi kudakta chel le hongdok ko oine sigdawren chelini hujik su hongdok nar du thaidok nar du bo thaidok trane lakadawren nanti artham nahir ada pakmo jumala ada cil le ba cil matam kari latar ko hala hai pa cil no hala o hajila o chedo kono paro Farista sing na hai kibani chen ganu hanjila u nakhoida pi khiba aki amaududa amasung nakhoi gi nayum singda nakhoida wang bang taunaba Nakoida wahang pang tong naba chen ganwan hai ne makoina hai ki bani awabi ni aikoi gi taseng namak aikoi oirure aran ba tawba sing Tokpa laikhide makoina adumna haijabadu aikoina oihan khidri phau makoibu khaudok laba lorok amagum muthat khraba dunia gi orsu sem khibanatte aikoina asmana masung prithvi bu amasung makoi ani duge marakta laiba pumna maktu sanabada haide phagi oin sem khibante Karigumba ikhoina ninglam laba matam ngai hak lenthok ke haina soidana makki ikhoina madu ikhoina madu tawram gada bani ikhoina inakta laibadagi ikhoina adumna hek tawba taram labadi adumak tawge khamadi inakta laiba aina sana bagi kumai yaman tau gene sembo ordi kumai ide ai du mam laine inakta dum taw no sem sida gogi sem bi bewani ho tor ho jana bi gena natte ikhoina achumba langsan bani oidabagi mathakta hai promosi aduga maduna madugi oidabadugi mathop thugai bani ko thogai bane adudagi di madu mangki bani awabini awabini nakhoigi nakhoina haijilli badugi maramna Allah gi machani pa amalai amadi mapu oibada Allah nataba ataisu yawi haibudu Hazrat isasi Allah machane haijilli da Kristan mokhaina adragi ekoi muslim singi marakta gi hukum in badi ato paisu mehma leader singi su innari dana Allah na haida bawa mehma so zamana ya badu sumo ai hai ji kai na ko makok thogai ne on har wa do lal halli ne adu do Quran gi ayat Allah gi ayat sinane ma ya makok thugai waran basing du ya de ma gi ni asman sing ama sung prithvi de laire ba pum namak ma gi manakta laiba sing duna pongthok chauthokte ma bu lat chabada nadraga chok thaba leite makhoina maduda farista sing makhoina matik mangan sak soli ma gi ahing ama sung nungthil leptana tan thaba leite makhoina maduda nadraga
ꯂꯧꯔꯤꯕ꯭ꯔꯥ ꯃꯈꯣꯏꯅ ꯂꯥꯏꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯃꯈꯣꯏꯗꯨꯅ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯁꯤꯡꯁꯤ ꯑꯗꯨ ꯉꯝꯕ ꯌꯥꯎꯕ꯭ꯔꯥꯕ ꯑꯗꯨ ꯉꯝꯕ ꯌꯥꯎꯕ꯭ꯔꯥꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤꯕꯁꯤꯡꯗꯣ ꯂꯤꯗꯔꯅꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯐꯔꯤꯁꯇꯥ ꯂꯥꯛꯂꯁꯨ ꯐꯔꯤꯁꯇꯥꯗꯤ ꯃꯁꯥꯃꯛ ꯑꯂꯥꯏꯒꯤ ꯋꯥꯗ ꯇꯧꯔꯤꯑꯕ ꯇꯨ ꯀꯩꯗꯧꯅ ꯐꯔꯤꯁꯇꯥꯁꯦ ꯑꯂꯥꯏ ꯃꯆꯥꯅꯨꯄꯤ ꯍꯥꯏꯗꯧꯅꯣ ꯑꯔꯕꯀꯤ ꯃꯤꯁꯤꯡ ꯂꯥꯛꯂꯝꯃꯤꯕ ꯐꯔꯤꯁꯇꯥꯁꯤꯡꯗꯤ ꯑꯂꯥꯏ ꯃꯆꯥꯅꯨꯄꯤꯅꯦ ꯑꯂꯥꯅꯤꯗꯤ ꯍꯥꯏꯗꯕ ꯑꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯂꯩꯔꯝꯂꯕ ꯑꯅꯤꯁꯤꯗ ꯍꯥꯏꯗꯤ ꯑꯁꯃꯥꯟ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯏꯁꯤꯡ ꯑꯜꯂꯥ ꯅꯠꯇꯅ ꯁꯣꯏꯗꯅꯃꯛ ꯑꯅꯤꯃꯛ ꯄꯨꯃꯥꯡ ꯃꯥꯡꯂꯝꯒꯅꯤ ꯍꯥꯏꯗꯤ ꯑꯁꯃꯥꯟ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯄꯨꯃꯥꯡ ꯃꯥꯡꯒꯅꯦꯕ ꯋꯥꯡꯈ꯭ꯔꯕꯅꯤ ꯃꯇꯤꯛ ꯃꯉꯥꯟ ꯑꯜꯂꯥꯒꯤ ꯐꯝꯕꯥꯜꯒꯤ ꯔꯕꯇꯨꯒꯤ ꯗꯨꯅꯤꯌꯥꯁꯤ ꯃꯈꯣꯏꯅ ꯍꯥꯏꯖꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯐꯖꯅ ꯏꯟꯇꯤꯖꯥꯝ ꯈꯨꯁꯤꯔ ꯑꯦꯔꯦꯟꯖ ꯇꯧꯗꯅ ꯐꯖꯅ ꯆꯂꯥꯏꯔꯤꯑꯕ ꯗꯨꯅꯤꯌꯥꯁꯤ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯁꯨꯡ ꯑꯁꯃꯥꯟꯁꯤ ꯑꯗꯨ ꯁꯤ ꯐꯖꯅ ꯆꯂꯥꯏꯔꯤꯃꯤꯅ ꯑꯅꯤ ꯑꯣꯏꯔꯝꯕ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯃꯁꯦ ꯃꯄꯨ ꯃꯌꯥꯝꯗꯨ ꯐꯨꯅꯔꯛꯇꯅ ꯈꯥꯔꯕꯔ ꯆꯥꯏꯅꯦꯕ ꯑꯃꯅ ꯍꯥꯏꯔꯛꯀꯤ ꯅꯨꯃꯤꯠꯁꯤ ꯁꯣꯝ ꯊꯣꯛꯑꯁꯤ ꯍꯥꯏꯅꯤ ꯑꯃꯅ ꯁꯣꯝ ꯊꯣꯛꯑꯁꯤ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯈ꯭ꯔꯦꯕ ꯑꯗꯨ ꯇꯧꯅꯔꯛꯇꯕꯅꯗꯤ ꯑꯗꯨꯅꯗꯤ ꯈꯪꯉꯣꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯑꯃꯈꯛꯇꯅ ꯇꯧꯔꯤꯅꯤ ꯑꯩꯇꯅ ꯇꯧꯔꯤꯅꯤ ꯋꯥꯍꯪ ꯌꯥꯗꯦ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯜꯂꯥꯗ ꯃꯥꯅ ꯇꯧꯕꯗꯨꯒꯤ ꯀꯔꯤꯒꯤ ꯇꯧꯔꯤ ꯃꯣꯏ ꯃꯉꯣꯟꯗ ꯍꯪꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯕꯗ ꯑꯇꯩ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯕ ꯃꯈꯣꯏꯕꯨꯗꯤ ꯋꯥꯍꯪ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯂꯤꯗꯔ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯋꯥꯍꯪ ꯇꯧꯒꯅꯦꯕ ꯅꯠꯇ꯭ꯔꯒ ꯂꯧꯔꯕ꯭ꯔꯥ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯝꯂꯒ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯍꯥꯏꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯄꯨꯊꯣꯔꯛꯎ ꯅꯈꯣꯏꯒꯤ ꯗꯂꯤꯜ ꯃꯗꯨꯒꯤ ꯃꯁꯤꯅꯤ ꯄꯥꯎꯖꯦꯜꯗꯨ ꯑꯩꯒ ꯂꯣꯏꯅꯔꯤꯕꯁꯤꯡꯗ ꯑꯃꯁꯨꯡ ꯄꯥꯎꯖꯦꯜꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯗꯁꯨ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯗꯦ ꯑꯆꯨꯝꯕꯗꯨ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯁꯤꯒꯤꯁꯤꯅꯦꯕ ꯄꯥꯎꯖꯦꯜꯁꯤ ꯍꯥꯟꯅꯁꯨ ꯊꯥꯈ꯭ꯔꯦꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯦꯕ ꯁꯤꯒꯤ ꯄꯥꯎꯁꯤꯗꯒꯤ ꯊꯥꯈꯤꯗꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯥꯡꯗ ꯔꯁꯨꯜ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯈꯪꯍꯟꯈꯤꯗꯕ ꯃꯉꯣꯟꯗ ꯃꯗꯨꯗꯤ ꯂꯩꯇꯕꯅꯤ ꯂꯥꯏ ꯑꯃꯠꯇ ꯑꯩ ꯅꯠꯇꯅ ꯑꯗꯨꯅ ꯂꯥꯠꯂꯨ ꯑꯩ ꯈꯛꯇꯕꯨ ꯅꯕꯤ ꯃꯈꯩ ꯊꯥꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯈꯤꯕ ꯃꯣꯏꯅ ꯍꯥꯏꯈꯤꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯃꯗꯅ ꯑꯅꯤꯅꯤ ꯑꯃꯗꯅ ꯑꯍꯨꯝꯅꯤꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯃꯈꯛꯇꯅꯤꯀꯣ ꯑꯩ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯌꯧꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯃꯈꯣꯏꯅ ꯍꯥꯏ ꯂꯧꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯖꯥꯜ ꯍꯩꯕꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯃ ꯃꯇꯤꯛ ꯃꯉꯥꯜꯅꯤ ꯃꯥꯒꯤ ꯅꯠꯇꯦ ꯃꯈꯣꯏꯗꯨꯗꯤ ꯃꯅꯥꯏꯁꯤꯡꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯕ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯒꯠꯄ ꯌꯥꯗꯦ ꯃꯉꯣꯟꯗꯒꯤ ꯋꯥꯍꯩꯗ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯥꯒꯤ ꯃꯌꯥꯊꯪꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯔꯁꯨꯜꯁꯤꯡꯗꯨ ꯄꯩꯒꯝꯕꯔꯁꯤꯡꯗꯨ ꯃꯥꯡ ꯊꯥꯒꯠꯄꯁꯨ ꯌꯥꯗꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯇꯕ ꯄꯣꯠ ꯑꯃꯅꯦ ꯃꯈꯣꯏꯅ ꯑꯐꯕꯅꯤ ꯈꯔ ꯁꯦꯝꯖꯤꯟꯕ ꯍꯥꯏꯕ ꯀꯔꯤꯝꯇ ꯌꯥꯗꯦꯕ ꯏꯁꯂꯥꯝ ꯑꯜꯂꯥꯍꯗꯁꯨ ꯍꯥꯏꯕ ꯉꯝꯗꯦꯕ ꯃꯈꯣꯏꯗꯤ ꯃꯥꯅ ꯍꯥꯏꯕ ꯍꯨꯀꯨꯝꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯍꯣꯏ ꯉꯥꯛꯇꯅꯦ ꯃꯥꯗꯤ ꯈꯪꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯕꯗꯨꯁꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯕꯗꯨꯁꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯅꯥꯒꯤꯁꯨ ꯋꯥꯆꯠꯆꯕ ꯉꯝꯗꯦ ꯁꯨꯞꯅꯒꯤ ꯃꯥꯅ ꯌꯥꯕꯤꯕꯗꯨꯒꯤ ꯅꯠꯇꯅ ꯑꯌꯥꯕ ꯃꯤꯁꯤꯡꯗꯨꯕꯨꯗꯤ ꯋꯥꯆꯠꯂꯛꯄ ꯌꯥꯏ ꯑꯌꯥꯕ ꯃꯤꯗꯨ ꯋꯥꯆꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯅꯣꯏꯅꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤꯗꯤ ꯍꯥꯏꯔꯛꯄ ꯌꯥꯏꯕ ꯑꯗꯨ ꯃꯈꯣꯏꯗꯤ ꯁꯐꯥꯠ ꯇꯧꯁꯦ ꯁꯐꯥꯠ ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯦ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯁꯐꯥꯠꯁꯤ ꯑꯐꯕ ꯃꯤꯒꯤ ꯁꯐꯥꯠ ꯇꯧꯅꯦ ꯒꯨꯅꯥ ꯂꯩꯕ ꯃꯤꯒꯤ ꯁꯐꯥꯠ ꯇꯧꯅꯕ ꯃꯥꯜꯂꯦ ꯌꯥꯗꯦ ꯃꯈꯣꯏꯗꯤ ꯃꯥꯕꯨ ꯀꯤꯖꯕꯗꯒꯤ ꯄꯥꯈꯠꯆꯩ ꯍꯧꯖꯤꯛꯀꯤ ꯄꯩꯒꯝꯕꯔ ꯔꯁꯨꯜꯁꯤꯡꯗꯣ ꯑꯜꯂꯥꯍꯕꯨ ꯀꯤꯕꯗꯒꯤ ꯄꯥꯈꯠꯆꯩꯕ ꯁꯤꯐꯥꯎ ꯇꯧꯔꯁꯤ ꯌꯥꯔꯦ